Manipur Kaibaga Chap Mannare MP Bimol Manipur hojik Kaibaga Chap Mannare chingdana law ama tamdana law ama chalaire angamba hanaduna jungle raski sasan chasaduna leire haina Manipurgi Lok Sabha gi MP Dr. Chap Bimol akoijamna phongtokre ngasi Imphal gi Sega Road ta leiba ex MLA Dr. Korakpam Lokengi yumda Sagolban Block Congress Committee na chinduna pangthokiba Manipurgi Lok Sabha MP Dr. Chap Bimol akoijamga Sagolban ASCG miyamga interaction Tongnabagi thoramda MP Dr. Bimol akoijamna hai state amagi law and order control tawba ase state lengaki mathawni haina constitution da yauduna leibani law and order yangsanabani haiduna center na hekta state amada central force pangtha da thajinba yade haiba haina paladuna state adugi home minister amasung CM gi makhada state police na law and order control tawgadabani haiba wafam thongki CM na anauba Manipur gi governor ama lakle Manipur santi hajalagani haiba asina takpudi chief minister ama oibagi amagi power adu ningthina khangjadre haiba takpuni haina wafam mahakna phongthoki mahakna hai state amagi lenga ama leina center state amagi law and order control tawba yade governor na tawgadaba mathau chief minister na tawgadaba mathau haiduna constitution na mayek singna takli BJP na one nation one vote tawduna indiangi constitution da yawriba federal principal thukainanaba honarliba asi kaidonungda mai pakpa ngamloi haina paladuna indiagi constitution da thukaiba yadaba principal khara yauri haiki madugi manungda federal principal asisu amani Manipurda law chanadaba constitution chanadabagi kusi rasigi lenga sasangi maong ama Manipurda hojik chanadana leiri haina wafam MP na thamki